ngasi phongkhiba tongan tongan mase phongsingdagi maruoiba pausing khonggatcharaga mayamda share tawjage ahanmada Naga Territorial Council semada sagwatli haiba memorandum piramba laibak thibani kokosme NSNIM amadi India government anina peace talk sathariba sida Manipur da lairiba mipung khudimakna Manipur gi saktam kaiba yaroi Manipur gi integrity hiram amatada compromise tawroi haibagi kholau kya lauduna lairinga isera asida jaribam da base tawbuni haijaba United People Forum na Naga Territorial Council bu semada sagwatli haiduna NNPG da memorandum pirambasi Manipur miyam gi oina lebak thibani lob asigi president ni hairiba Pabib Ali hairiba miyoy asina khuyek piduna anirak thokna memorandum pirambasi hauzik coordinating committee on Jiriba Manipur integrity kokos mina thigalagani haiduna committee asigi coordinating wai sanjibna phongdokre wafam asing asi Jiribam gi Babupara da leiba MSU District Committee Jiribam gi office da phamkiba pawgi mifam amada mahakna phongdokhibani hiramasi gi matangna mahakna makha taraduna haikibada ngarang su Jiribam da lairiba Bengali Muslim amadi Bengali Hindu gi oiba tongan tongan organization singna UPF hairiba organization asi Jiribam da leite amadi Naga Territorial Council da sagotpa leite haiba phongdokhiba su laikre mana makata na haiki madudi asigumba Manipur gi integrity Manipur gi apunbagi saktam da amadi Manipur gi myang singnarakpa taragadi kokos mina tumina laithokloi kokos mina sapsana thidok matungda kari makha tawba yai haibadu sapsana phirep laurakani haina phongdokhi ngasigi pawgi mefam aduda saruk yakhiba kokos mi gi coordinator M Damendra nasu phongdokhibada masana masabu Jiribam da base tawba UPF hairiba Bengali Muslim amadi Bengali Hindu gi organization haba amana NNPG da memorandum ama thaduna Jiribambu Naga Territorial Council da salhanbiyu haiduna memorandum pisilambasi Jiribam gi oina yamna lebak thibani hauzik Naga pistoki waroisin laknaba lairiba amadi makhoina su Manipur India laingakna Manipur su Naga singi Territorial Council ama piba yabagi oithokpa lairakpana Manipur gi miyamna kanna singnaduna lairinga italak asida asigumba maranai kharagi interest Jiribam da maming su tadriba asigumba organization amagi mingda Manipur Naga Territorial Council san halakpada support tawi Jiribam su masida yauhan biyu haibasi aikhoi yamna haksina kanem tawi haiba wafam sing ngasi phongdokhi Naga singi pawgi mifam aduda Progressive Mitei Pangal Society Mitei Pangal Women Development Association amadi All Jiribam Mitei Pangal Women Welfare Society gi miyoi singsu saruk yakhi haina pauksi isna makatana phongdorakli atopa paw amana mu crime against women ki matangda singdagi su wakat kya lakpa hore binota Manipur State Commission for Women na Manipur gi sing amadi tamgi mafam singda nupi da sathaba miyot minai gi matangda miyamda Bab tahanbagi matangna pangthokpa amadi lairik laisu hoiba miyoi sing lairakpana ngasidi commission singgi jila singdagi su wakat kya lakpa hore haina commission gi chairperson Benota mainamna phongdorakli aikhoi gi paumi gi unaba amada Benota na makhatana hai hanadi singgi jila singdagi asiguma nupi de sathaba crime kya lairabasu madugi damak yamdrabada case ama ani natana wakat singlakpagi sang yamna nemki adubo kumja English singaniga tara mapandagi di commission gi maikei digi tuan balup kaya ga khusamnaraga crime singasigi matangda singamasum tamgi matangda awareness program kya leptana pangthokpadagi mafam adugi miyamna commission da wakat pagi kanabasing khanglaktuna Manipur State for Women da wakat kya laktuna case kya waroisin purakre kaya mana wayel sathari haidi Manipur gumba lamdam asidadi samas ki asumba thabak tawningba nupi sangstan kya lei adubu makhoi bu lana lamjing biduna miyamna ki hangoina ba pokhalli nupi de sathrakwa miyot minai amada asigumba sangstan adu da wakaluraga makhoi bu lamjing laptak piri besangna lan lamjing biduna achumba bu aran ba tahanbagi wathok kya thengna ki ba laikre aroi boina nupi na nupi gi masak khangsi nupa singnasu nupi singbu ise masal ima isa oina khanbiyu lamdam asida nupi da thokpa crime lehengumsi ingna tapna pan leba ama ohensi haina magna makhata na phungdokhi makha sathrak poina topa paw khra namu amang ata thogalamba yaningde tha sigi tara mari ge ik pung tare rom tabada hairo kabo lekai ward number 5 ki ward member abuzam sadam na lusingba khutpu kharana COVID-19 gi SOP thugairaga sarangpat mamang lekai da leiba yambem sanahal gi yumda laklaga amang ata thogalambabu sarangpat mamang lekai gi meira pai bisina yaningda phungdokre
ꯒꯨꯟꯗꯥ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯀꯣꯂꯦꯖꯇ ꯑꯉꯥꯡꯁꯤꯡ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯑꯌꯨꯛ ꯄꯨꯡ 11ꯗ ꯄꯨꯂꯤꯁꯇ ꯌꯥꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯃꯥꯡ ꯑꯇꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯝꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡꯅꯤ, ꯀꯟꯗꯦꯝ ꯇꯧꯏ꯫ ꯍꯤꯡꯁꯥ ꯊꯣꯛꯍꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯦꯁ ꯄꯥꯟꯅꯅꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯀꯦꯁ ꯄꯜꯂꯝꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯂꯦꯝꯅ ꯇꯣꯛꯂꯣꯏ꯫ ꯂꯣꯒꯤ ꯑꯁꯦꯡꯕ ꯀꯥꯡꯂꯣꯟ ꯇꯧꯗꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯠ ꯌꯥꯎꯁꯤꯟꯗꯨꯅ ꯂꯣꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯒꯅꯨ꯫ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯍꯧꯗꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯛ ꯊꯠꯅ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯀꯥꯁꯃꯤꯔꯗ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯛꯁꯐꯤꯌꯔ ꯊꯨꯒꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯦꯛꯁ-ꯁꯤ-ꯑꯦꯝ ꯃꯦꯍꯕꯨꯕꯥꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯣꯔꯊ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ (LOCꯅ) ꯅꯛꯅꯅ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯋꯥꯔꯗ ꯄꯣꯁꯠ ꯑꯃꯗꯤ ꯕꯣꯔꯗꯔ ꯃꯌꯥꯏꯒꯤ ꯈꯨꯜꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯈꯤꯕ ꯁꯤꯛꯁꯐꯤꯌꯔꯒꯤ ꯒ꯭ꯔꯥꯎꯟꯗ ꯔꯨꯜꯁ ꯊꯨꯒꯥꯏꯗꯨꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯦꯍꯕꯨꯕꯥ ꯃꯨꯐꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯔꯤꯑꯦꯛ ꯇꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯛꯁꯐꯤꯌꯔ ꯊꯨꯒꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤ ꯅꯧꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯔꯣꯏꯕ ꯊꯧꯗꯣꯛ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯛꯁꯐꯤꯌꯔ ꯊꯨꯒꯥꯏꯈꯤꯕꯒꯨꯝ ꯃꯈꯥ ꯇꯥꯅ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯁꯤꯛꯁꯐꯤꯌꯔꯒꯤ ꯒ꯭ꯔꯥꯎꯟꯗ ꯔꯨꯜꯁ ꯊꯨꯒꯥꯏꯔꯛꯄ ꯌꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯏꯟꯗꯤꯌꯥꯒ ꯒꯚꯔꯟꯃꯦꯟꯠꯀ ꯅꯥꯀꯜ ꯑꯅꯤ ꯇꯨꯡꯀꯣꯏꯒꯗꯕ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯃꯦꯍꯕꯨꯕꯥ ꯃꯨꯐꯇꯤꯅ ꯀꯃꯦꯟꯠ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯗꯨꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯨꯆꯤꯡꯕ ꯑꯁꯤꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯥꯎꯟꯇꯔꯄꯥꯔꯠ ꯃꯨꯁꯔꯥꯐ ꯁꯔꯤꯐꯀ ꯂꯩꯕꯥꯛ ꯑꯅꯤ ꯈꯨꯠ ꯊꯥꯅꯗꯕ, ꯅꯣꯡꯃꯩ ꯀꯥꯞꯅꯗꯕ ꯍꯥꯏꯅ ꯁꯤꯛꯁꯐꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕꯗꯨ ꯄꯥꯀꯤꯁꯇꯥꯟꯅ ꯀꯥꯎꯊꯣꯛꯈꯤꯕꯁꯤ ꯅꯩꯅꯅꯤꯡꯉꯥꯏꯅꯤ꯫ ꯄꯤꯄꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤ (PDP)ꯒꯤ ꯆꯤꯐꯁꯨ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤ ꯃꯦꯍꯕꯨꯕꯥꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯅꯥꯀꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯦꯟꯇꯔꯅ ꯄꯣꯔꯝ ꯌꯥꯠꯇ꯭ꯔꯕꯗꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯅꯣꯔꯣꯛꯀꯤ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯉꯔꯥꯡ ꯄꯥꯀꯤꯁꯇꯥꯟꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤ ꯍꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤ 9 ꯁꯤꯈꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ 12 ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯅ ꯁꯤꯚꯤꯂꯤꯌꯟ 4 ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 4 ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯦꯍꯕꯨꯕꯥ ꯃꯨꯐꯇꯤꯅ ꯃꯈꯥ ꯇꯥꯅ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯨ ꯄꯤꯈꯤ꯫ ꯁ꯭ꯇꯦꯠ ꯍꯣꯜꯗꯔꯁꯤꯡꯒ ꯋꯥ ꯇꯥꯟꯅꯔꯒ ꯀꯥꯁꯃꯤꯔ ꯚꯦꯂꯤꯗ ꯍꯧꯖꯤꯛ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤꯕꯁꯤ ꯅꯦꯝꯊꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯂꯨꯆꯤꯡꯕꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯁꯨ ꯆꯤꯡꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗ, "ꯐ꯭ꯔꯦꯟड्ꯁ, ꯑꯩ ꯉꯔꯥꯡꯗꯒꯤ ꯂꯣꯛ ꯈꯔ ꯈꯨꯕ, ꯀꯣꯛ ꯆꯤꯛꯄ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯩꯒ ꯅꯛꯅꯈꯤꯕꯁꯤꯡ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ" ꯍꯥꯏꯕ ꯆꯦꯔꯣꯜ ꯑꯃ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯒꯤ ꯐꯣꯡꯗꯣꯔꯛꯄ ꯑꯃ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤꯕꯁꯤꯡꯁꯨ ꯃꯌꯥꯝ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯄꯤꯜ ꯃꯆꯥ ꯑꯃ ꯃꯌꯥꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯁꯤ ꯃꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ, ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯀꯔꯝꯕ ꯋꯤꯁ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯀꯥꯟꯗ ꯑꯩ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯕꯨ ꯌꯥꯝ ꯊꯨꯅ ꯔꯤꯀꯣꯚꯔ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯇꯧꯕꯤꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯁꯤꯌꯥꯔꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯝꯇ ꯄꯤꯖꯔꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫